ꯂꯤꯂꯣꯡ ꯍꯧꯔꯩꯕꯤꯗ ꯂꯝꯕꯤ ꯁꯦꯝꯕꯤꯗꯕꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯂꯝꯕꯤꯗ ꯂꯧ ꯂꯤꯡꯈ꯭ꯔꯦ꯫ ꯃꯇꯝ ꯁꯥꯡꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯝꯕꯤ ꯁꯦꯝꯕꯤꯗꯕꯗꯒꯤ ꯍꯧꯖꯤꯛ ꯂꯩꯈꯣꯝ ꯂꯩꯅꯥꯡꯅ ꯂꯧꯕꯨꯛꯀ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯂꯝꯕꯤꯗ ꯈꯨꯟꯖꯥꯁꯤꯡꯅ ꯂꯧ ꯂꯤꯡꯈ꯭ꯔꯦ꯫ ꯐꯤꯕꯝ ꯁꯣꯛꯂꯕ ꯂꯝꯕꯤ ꯑꯁꯤ ꯂꯤꯂꯣꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯤꯂꯣꯡ ꯍꯧꯔꯩꯕꯤ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕꯅꯤ꯫ ꯈꯨꯟꯖꯥ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯇꯨꯔꯦꯜꯒꯤ ꯂꯧꯅꯝꯕꯥꯜꯗ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯑꯃꯅꯤ꯫ ꯂꯝꯕꯤ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯁꯦꯝꯕꯤꯔꯛꯇꯕꯅ ꯂꯧꯕꯨꯛꯀ ꯄꯥꯡꯈꯛ ꯑꯣꯏꯔꯛꯄꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯈꯨꯟꯖꯥꯁꯤꯡꯅ ꯂꯧ ꯂꯤꯡꯈꯤꯕꯅꯤ꯫ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯤꯅꯕ ꯍꯥꯏꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯈꯨꯟꯖꯥꯁꯤꯡꯅ ꯑꯏꯕ ꯆꯦ ꯄꯤꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯋꯥꯀꯠꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯔꯛꯇ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯐꯤꯕꯝ ꯁꯣꯛꯂꯕ ꯂꯝꯕꯤ ꯃꯇꯦꯛ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯕꯤꯌꯨ ꯍꯥꯏꯅꯁꯨ ꯈꯨꯟꯖꯥꯁꯤꯡꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯆꯍꯤ 2ꯒꯤ ꯃꯅꯨꯡꯗ ꯂꯥꯛꯁꯤꯟꯕ ꯉꯝꯂꯒꯅꯤ꯫ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠ ꯑꯁꯤ ꯆꯍꯤ 2ꯒꯤ ꯃꯅꯨꯡꯗ ꯂꯥꯛꯁꯤꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯇꯦꯗ꯭ꯔꯣꯁ ꯑꯦꯗꯅꯣꯝ ꯒꯦꯕ꯭ꯔꯦꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯆꯠ ꯑꯁꯤ ꯆꯍꯤ 100ꯒꯤ ꯃꯅꯨꯡꯗ ꯊꯣꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯑꯁꯤ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯄꯥꯛ ꯁꯟꯅ ꯃꯥꯂꯦꯝꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯔꯛꯄꯅꯤ꯫ ꯀꯨꯝꯖꯥ ꯏꯪ 1919ꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯟꯗꯣꯔꯛꯈꯤꯕ ꯐ꯭ꯂꯨ ꯂꯥꯏꯆꯠꯇꯒꯤ ꯀꯣꯚꯤꯗ-19ꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯄꯥꯛ ꯁꯟꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯟꯗꯣꯔꯛꯂꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫